Arkasban Imphal Nayani Devina Pau Pajari Ahanbada Maru Oiba Pau None Jilaki Tupulda Chingning Kaibi Taudokas Hikiba Migi Masin Kuntaruk Sukre Hausik Sumak Hatana Thi Bakangana Lady Mioising Tibagi Tabak Zatari Manipurda COVID ki active case Masin Kunmari Sure Numin ini Sathagadaba BJP National Executive Committee gi Mifam Ngasidagi Hyderabad Hauragani Amasung Lebak Asigi Oina Hujuk Pawada COVID vaccine dose Koti Chama Marpudra Taret Lak Marpumari Hena Kapkre None Jilagi Tupulda Chingning Kaibi Taudoka Sikiba Migi Masin Kuntaruk Sukre Taudok Topanda Hujik Sumak Hatana Tiba Kangdana Lady Mioising Tibagi Tabak Zatari Aikogi Paumi Aguika Maina Hai Ngasi Ayuk Mioi Mangagi Asiba Sang Panki Bagaloinana Chingning Kaibi Taudok Adu Sikiba Masin Puna Kuntaruk Sure Rescue Operation Asida Lanmi Assam Rifles NDRF SDRF CRPF Raja Police MMTA Dr. Singh Amasung Mafam Adugi Kunja Singh Saruk Yari Mi Thibagi Thabak Asida Hui Amadi Thoro Wal Brother Me Sijanari Ngarang Sumi Kanba Masung Tengbang Pibagi Thabak Zathabagi Nini Janba Numita Mukhyamantri Nongthombam Biren Mantri Singh Lanmi Amasung Assam Rifles ki Makok Thongba Official Singh Indian Railway ki Makok Thongba Official Singh Laktuna Yengsin Ki Manipurda COVID Laichat ki Pibang Paras Haparuraba Matunda Hokiba Numinini Hunida positive Oibagi Jang Kangen Galakle Ngarang Mioi Mari Nona positive Oikibagaloinana Raja Aside active case Kunmari Sure Ngarangi Oina positive Oibagi Jang Zada Mangadas Miktareni Ngarang Mioi Humpudra test Tawada Mioi Mari positive Oibatene Kibani Laichat Asina Mioi Lak Amal Ising Kuntra Tariatani Humpudra Mari Nakibagi Manunda Mioi Lak Amal Ising Kuntra Mangas Ama Kuntra Naba Pakre Naba Pabagi Jang Zada Marpudrani Pandas Pink Mari Marida Lady Raja Sigi Wina COVID vaccine dose Lakun Mapan Lising Humpumari Jangwa Kuntra Manga Kapkre Masida Ahanba dose da Lak Tara Manga Lising Marpudra Doichahun Kun Manga Yauri Precaution dose Lakama Lising Tara Matoi Jamapan Humpunipan Kapkre Ngasigi Wina Hojik Ayuk Pung Tara Matoi Makai Pawada COVID vaccine dose Humputaret Kapkre Bishnupur District Police Commando no Oksubung area da Thi Humbagi Tabak Zatabada Yamlaba Yungang Sing Pagat Pangam Kre Pagat Laba Polam Sing Adu Excise Department da Sinakre Hairi Tabiri Bapawasi Akasbani Faldagini BJP National Executive Committee gi Mifam Asidagi Hyderabad Hauragani Numin ini Jatagadaba Mifam Asida Pradhan Mantri Narendra Modi Saruk Yagani BJP National General Secretary Tarun Chukna Hai Mifam Asi Jai Taranipan gi Matungda Hyderabad Pangthokadabani Mifam Asi gi Mangoinana BJP President JP Nadana General Secretary Singi Mifam Ama Pangthokre Mifam Asida Delegate Chahumni Phumuk Saruk Yaraba Yai Hairi Kendra gi Mantri Amit Shah Rajnath Singh Amasung Nitin Gadkari su Saruk Yagani BJP na Sarkar Paiba Raja Singh gi Mukhyamantri Singh su Mifam Asida Saruk Yagani Pradhan Mantri Narendra Modi na ngasi numidang wairamdagi pangthokadaba Mifam Asida Saruk Yaduna Dolgi Karmi Singha Wapam Kayagi Matangda Watanagani Mifam Asi Hayeng Loisingani Pradhan Mantri na Hayeng Sikandrabad ki Parade Ground da Pangthokpa Miyamgi Mitinda su Wangangani Laibak Asigi Oina Hujik Pawada COVID vaccine dose Koti Chaman Marpudra Taret Lak Marpumari in a Kapkre Ngarang Khagda da COVID vaccine dose Lak Nipan in a Kapki Haksel Mantralaina Hai Chai Hitara Nithoi Dagi Tara Mari Pawagi Manung Daleba Angang Singda COVID vaccine dose Koti Taru in a Kapkre Precaution dose Koti Mari Lak Humpum Doi Su Kapkre Haukiba Punkun Marida COVID Naba Mioi Lising Tara Tare Hena Tingneki Masiga Loinan active case Masing Lakama Lising Mapan Jangwa Punipan Lady Laichat Asidegi Pagalapagi Jang Zada Marpudrani Pandas Mink Manga Marida Lady Hairi Mamatam Asida Mioi Lising Tara Mari Hena Naba Paki
हौजिक फावदा पुन्ना सैंपल कोटी मरफु तरुक लाख 53 हेना टेस्ट तौख्रे हौखिबा पुंग 24 दा मियोय लाख 4,12 हेना कोविड टेस्ट तौखी सेरेमनी अकाली दल SAD ना NDA की राष्ट्रपति मिरेप द्रौपदी मुर्मुबु सौगलगनी हैना लाउथोख्रे चंडीगढ़ दोल असिगी ऑफिस बियर सिंगी मिफम अमा पाक्थोक्लबा मतुंगदा SDA की प्रेसिडेंट सुखबीर सिंह बादलना वफम असि लाउथोखिबनी श्री बादलना हाई BJP गा मखोगी दोलगा वफम खरदा मोहत मानदब लैरबसु SAD लाइरबा अमसुंग समाजजगी सोथरबा कांगलुप सिंगी दमक थबक तौदुना लाकली मरम असिना श्रीमती मुर्मुबु सौगतपनी Ngaksil Mantralayna Hairi Bharat ki Lanmi amasung Nebhina Agnipat Scheme ki Makhada Agnibir Singlobagi registration tawba hokre Scheme masigi Makhada Lanmi Navy amasung Air Force ta Sahi Marigi oina Agnibir Singlogani Sahi Marigi tungda Zada kun mangadi medical fitness Mioi adugi Haithoi Singtoiba amasung Pamjaba du yenglaga regular post ta hapkani Lemhori Bazada Humpudra Manga Aduna Seba Nidi Package ki Makhada Lupa Lak Taramathoidagi Tarani Thoi Power Pangani Makhoida Sarkarna Skill Certificate Amasung Bank Loan Ching Piduna Makhatana Makhoigi Punchi Chemjanabagi Tanja Pigani Kendra ki Women amasung Child Development Mantri Smriti Irani na ngasi Ranchi da Women amasung Child Development Mantraloy ki Zonal Meeting da Sabapati oigani Mifam asida Sri Irani na handakta nauna semkhiba scheme ahum Mission Saksam Anganwadi amasung Posan 2.0 Mission Shakti amasung Mission Bhachalia hanna yingsingani Khwaidagi ningthina mathau tawba experiential jila ahumna makhoina paikhatliba thabat thawrang adugi matangda meeting aduda paudamgani open dialogue amasu thawram aduda pangthokani Kendra ki Mantri Amit Shahana Hairi Sarkar asina yumthong khudingda mai amasung gas phanghanaba thawrang tawri mahaki Lok Sabha Kendra Gandhinagar da saukhat thawrangi thabak sing hodok laduna hai Pradhan Mantri Narendra Modi ki liching makhada paliba sarkar asina lisingani kunmari phauge manungda lairaba miyoi singbu mayum lei hanaba hotnari Mahangna hai Gujarat asi haukiba chahi kun asida khumang yangna chawkhalakliba raija ama oiri lakliba chahi kun thra asidana amuk hena chawkhatpa lamdam ama oiragani Sri Sahana Hai Ahmedabad ki Moda Sar Khungangda Smoke Free Village Campaign Hudok Laduna Khunja Singda Chak Thongnaba Gas ki Polam Sing Yenthokhi Sri Sahana Khungang aduda leiba chahi changai helaba Ban Ganga Pat Singbatnaba masung hena phaja naba project ki jata su hunki Azadi ka Amrit Mahotsav Palan ki makhada jila khudingi pat natraga pukri humpudra manga singbatpa natraga semjinnaba su appeal tawki Sangsat ki nungju mifam tha si tarani pandagi ahoragani mifam asi August tarani thoida loichingani Lok Sabha Secretariat na hai mifam asi ki sitting tarani pan laigani Mifam ki ahoba numita Rashtrapati ki mikhal pangthokani aduga August 3 ta Uparashtrapati ki mikhal pangthokani mikhal animaki bhot masing sangsat ki mifam manungda thigani Nauna kalaba Rashtrapati ki wasak lawgi thoram tha si ki kunmangada sangsat ki central hall da pangthokani aduga Uparashtrapati ki na August 13 da pangthokani Bharat Macha P. Rajkumar na World Anti-Terrorism Financing Agency ki Financial Action ki Task Force FATF ki President oire FATF na Twitter da thagat pagwarol amada hai Rajkumar na malingbi oiba senja thumja amasung counter terrorism da henna mityeng thangani mahak asi Singapore Home Ministry amasung Police Force da sahi kuntra manga henna thabak tawduna experience leiraba misakni Aroibada Maruiba Pau Moana None Jilaki Tupulda Chingning Habi Taudoka Sikiba Migi Masing Kuntaruk Sukre, Husik Sumakatana Tiba Kangdana Ladyba, Mio Sing Tibaki Tabak Zatari, Manipura COVID ki active case Masing Kunmari Sure, Numin Inis Atagadabe BJP National Executive Committee Mipam Azidagi Hyderabad Horagani, Amasung, Laybak Asigoina Husik Pabada COVID vaccine dose Koti Chama Marpudra Taret, Lak Marpumari and a Cap Cre, Paulo Jere.